Imphal District Manung Sana Nongsum Singtak Laiba, Pambain Lusingba, United National Liberation Front, UNLF Kilan Missinglup, Manipur People's Army, AMPAG, Sanim Eftrahondi Suba, Marzing Battalion, Hongdaba Yaroi Haina, Mike Adongi Miam Nangasi, Akan Makongzang Sanction Grey. Pambain Lusingba, UNLF Kilan Missinglup, AMPAG, Sanim Eftrahondi Suba, Battalion, Hongdaba Dauri Haibagi Wafamama, Tandarak Padagi, Nasayopung Nipalum Taba Duaidagi, Nongsum, Hygiene from the Laiba, Mafam Singda, Uyumpo, Kaibi, Nongsumamadi, Tarek Kulgi, Masing Yam, Laba Kunja Sing Pumbahauraki, Kunja Sing Aduna, AMPA Lani Sing Sarpa, Yadan Abalambida, Taya Mai Taban Sing Makaya, Sataki, Tanjaduda, Battalion Gi, Polam Sing Truck Amada Haptana Hondoraki, Miam Nagariado, Fajilabamatunga, Madura Yauropa Polam Kara, Koishaun Raba Miamna, Mai Taki. Miam na sangsileba khongjanga dugi sarkam oina ikalamadi maira paibigi mihut kharana se minister amasung home minister da memorandum sing pisinna basatki khongjanga duga mari lenana iramdam kanbaluf ikalgi ima singlop ki kanbena haikuruzam malem khombina hai thasigi hauki batang taranipan da fongba pausi singda lengakna Battalion asi logthok lagani haiba thengnabadagi miam na haungnarupa tawdana ngasigi khongjanga si sangsinbani Battalion asi Hongdaba Yaroi Hairabadi Khutlai sing Thamlamgadabani loinana awang maikai asi mama oibi singna ngaksaragani Battalion asi mamang thakta hongdoknabagi thaurang tawrakiba matam aduda se minister na miyamgi apamada thabak tawgani haina thajaba pirakpa leikrabani Karigama mafam asida Central Force Thamlamgadabani Khunja sing tangdu leitana hingba ngamloi amasung law singwi thabak sing ning tamna pangthopa ngamloi maramaduna Battalion asi Hongdaba oirabadi makogi Khutlai sing mama oibi khoida sinabiramduna khungang asi ngaksarage India lenga ki order ni haiduna MPA gi Battalion asi kariguma hongdoki batarabadi Manipur lenga asi sagai gi maital asibani khanduna makoiba miyamna boycott tawgani haiki Nasi makoina sakre koi nongan baga koi mapamsi thadoga phiyo yomaga chakpa haibaje koi gi lengda phiremni India government ama state government ama koi busida mapamji suktam thamoi hairaga soi koi na imai bena khunai sina beramo maigai se koi na imai bena ngakani ai koi awanglam se ngak na bagidam to sem saraga laijarabani India government gi order ni haidana makoina ai koi bu thadok tuna sakhiba taraga di koi gi maigai gi natraga so koi Manipur sin thongna ma koi bu sagai gi maitan adugumba maitan asibani haiba wakalonda koi makoi bu kanglai baksida gi koi makoi bu boycott tawna na bi adumba kanna khongjang phawa koi chasajar Miam na Haurakiba Yahu Aduda, Equal General Secretary Sarangtem Romes Nahai, AMPA Battalion asi Laibana, Mafamasigi Apoiba Tariba Kunja Sing, Aki Tuzing Yaudana, Laibangam Libani, Singkong Sinya the Ladiba, Lofam Sing, Lowbangam Libani, Hariba Battalion asi, Sayasigi April Tada, Loktok Nabohonar Padagi, Miam Hauratuna, Tingbagalunana, Kondrapam Assembly Constituency MLA, Toksom Lokeso Yauna, United Committee of Pukaumasung, Makeng Dolai Tabi, GP, Ikalamasung, BPF, Sinamgi, Mute Singa, Chief Minister Yumnam Kemsang Unaki, Maduda, Hairiba, Battalion asi, Loktokpana, Akoibagi Miamda, Soka the Balerabadi, Irangasi, Loidriba Pauba, Lengdana Thamgani Haibaki Tajaba, Si Minister Pirakibani, Maduda, Aiba Serol PBU Hairubada, Mahaki Oinadi, Aiba Siedagi, Sinna Hena, Satpani, Tajaba Thambiu Haina, Si Minister Pongdoropa Leki, Ngasigi, Wafamadugi on a Tainabada, Battalion asi Loktok Amuhana, Honarakli, Battalion asi Loktok Taba Yadi Hairabadi, State Force Namot, Silangadabani, Kariguma Central Force, Thamlapatok Labadi, Atian Matamda, Kungangasida, Missimina Soidana, Nangani. Maduda lengang na kandiyam tauraga tokigani, Maramadana Mapamasida, State Force na, Mahut Sinmanatana, Ladiba Battalion asi Loktok Yaroi Hanasu, Mang Namakatana, Fongdoki. The Conti Kukina, my take the Lantar, Chromatum Unilep, Pistok the Lev, Kamu Levidi, my case from the Shanti, a document Kanjali. Makwena can agum to the Kuta, the Akoi from the. A document the Akoi Singong Singa, the low but Kodra, Loitabusi, Loingam of Vita, other Makoy the Koja Pun Taza Levinina, Makoy the Quen Corporation, Peter Kanda, my case from Makata, Dum Levu, and the Hajabane, Chief Minister Masamanga, quite the Pigi visit, Irang Jeha Nagi, Pivamda, Inktapas Hansen Dribuk, Yumka Hansen Dribuk the D, Pistok the Lady by MPS from the Ling and the Tambirani Haven, Chief Mr. Pondokiva.